Iramdam asi machet tana thugainaba hotnariba Chin Kuki Narco terrorist-sing thengnaduna isagi yumda tangdu leitana leihannaba Arambai Tenggol na khongpham chetna lepli Mathang chahi Ningol Chakoubadadi Ningol khudingmak Masagi Mapam lamdamda akiba amatta yaudana Ningol Chakouba Chatpa Ngamhanbana Ningol Singi Khudol Oijage haina Arambai Tenggol gi Commander-in-Chief Korounganba Khuman na fongdokre Arambai Tenggol Unit 18 na sinduna marang Uripok lamboy khongnam khong lampak pangthokiba hiyang lagi nini panba Ningol Chakouba gi thoram amada wafam asi mahak na fongdokibani Ningol Chakouba gi thoram aduga mari leihannana mahak na makha tana hai Arambai Tenggol na sinduna mafam kayada pangthokliba Ningol Chakouba gi thoram sing asi hendok pathokna leibagi sinja langjaba natte hawjik lebaki oiriba fibam asida pothafam khangdana relief camp sing da leidiba ichel ima ibel ichil inaw singi wakhal ngahaktang oiraba supothanaba haiduna Ningol Chakouba gi thoram asi sinkibani Arambai Tenggol na sinja langjariba khara khazik asida ichel ima ibel singna saruk yabibagi damak Arambai Tenggol na hainingai leitana thagatpa fongdorakli Mathang chahi Ningol Chakoubadadi lamdam asida tangdu leitaba hanjilatuna harau tayamna kumhai asi pangthokpa ngamba oiminasi haina mahakna makha tana fongdoki Singi Masa Pese Nabak Sagalariba Oiriba Pibam Sida Kitangdo Iso Koi Wakan Yungai Tabiri Kantoga Koi Nabu Mapam Bagi Mari Do Koi Chetna Koi Masin Amato Ena Nusisanani Nabagi da Makta Koi Hona Zabani Leidana Koi Zabani Te Koi Na Tabjani Bakara Sida Imaban Sasan Sanna Prambi Yungai Taze Mathang Ningol Chakouba Koi Iraibai Proof Sekalaga Shai Yunga Nuaina Leibiro Madu oina koi khudol oina tamjarage sato oida khman abi oina tamjarage hum khudol Thoram maduga mari leihannana Arambai Tenggol gi Chief Advisor Korounganba Khuman hai Mamang chahi gi May 3 Chin Kuki Narco terrorist singna Maitai singi mathakta chatharakiba lan asina maram oiraga hawjik miyoi lising kaya ama tongan du relief camp singda awa chaitheng khangdun hingli relief camp singda leidiba ireicha singi awaba singsi Mikup amatang oiraba supothanaba haiduna Ningol Chakouba gi thoram ase sinbani machet singna Ningol Chakoubada piba bor adu lemna mangdi haine Iramdam asi kaiba yaroi haiduna chongthorakliba Arambai Tenggol gi mabung mapwa singna khongpham chetna changsilakliba khongthang asi maipakna ba ima ibel ichi singna su thongnibiu Arambai Tenggol miyam gidama iraibak Iramdam gidama chongthorakibani athuba matamda lamdam asida tangdu leitaba hanjilaktuna hauzik relief camp ta leitafam khangdana leliba irai chapumna mayum da hanjinduna leiba fangba oirasunu haina mahakna makha taki Manipur si mi hitang hum dagi haitar mai makai leitaba lepte leidana yam haidi hanagi nungai phana leramba kya ji ko adi lepte leidana awaba taraga mayam si sum ngaktang haidi Ningol Chakouba gi da pullaga nungai ba na pullaga ngak mabung mopwa singi nungai ba maitai gi chanabi da machan machi singna por pi ba haitare mai chauna phangba haitare Arambai gi chajing commander sing mayam na so adudi andaki Ningol Chakouba sida isan se mayam sida maitai si bor ni hobusu oina ngahak wa puthaba oina masi tawbani aina Arambai na amadi koina Kuki Narco terrorist illegal migration ga thingnaiba lansi atumati mai tang sangsali Manipur government amadi India government asu tangdu leitaba mathuna poraktana koi soidana atum kuina wana nangoba isi indon chingima chingloina mak hanagi mafamda hanjandana nungaiba hanagi Manipur do mula kani hena koi hanji Ningol Chakouba gi thoram adugi thobusu oiriba Arambai Tenggol Unit 18 gi Commander Khersan Thodam na hai relief camp singda leidiba ichil inaw singi kanaso leite haina wakhal sonthabiganu nakhoi gi damal Arambai Tenggol na khongpham chetna lepli Arambai Tenggol Unit 18 na sinjaba Ningol Chakouba gi thoram asida harau saruk yabikiba ichil ima ibel singbu Arambai Tenggol Unit 18 na hainingai leitana thagat pa fongdorakli Ningol Chakouba asina lakpada kangleipakta amuk hanna tangdu leitaba hanjilakpo oirasano haina mahakna makha tana fongdoki Arambai Tenggol Unit 18 na host ojaraga relief ta leiba isinaw sinipa Ningol sing haitare abung mapa samina bagi mama Ningol Chakouba ni minalak sida moi su nipa akoi leidi haiba photo butak na bai damakta
ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯇꯧꯖꯩ ꯗ ꯃꯌꯥꯝꯁꯨ ꯂꯦꯡꯕꯤꯔꯛꯏ ꯅꯨꯄꯤ ꯏꯆꯥ ꯏꯆꯟ ꯏꯃꯥ ꯃꯌꯥꯝ ꯄꯨꯂꯞꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄꯁꯤ ꯎꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯃꯊꯪ ꯑꯣꯜꯂꯛꯄꯗꯗꯤ ꯑꯩꯈꯣꯏ ꯌꯨꯅꯤꯠ 18ꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤꯁꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯃꯁꯥꯒꯤ ꯃꯌꯨꯝꯁꯤꯡꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯀꯧꯍꯟꯕꯤꯌꯣꯅ ꯑꯩꯈꯣꯏ ꯌꯨꯅꯤꯠ 18ꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯖꯔꯤ